ngasi phong ki ba tongan tongan ba manipuri si phong sing digi maru ebi I pausing khonga charaga manipur top channel gi mekai digi ma'am da share tawz gi han bada ma'am Jenims ki doctor Dakeshorna black fungus ki matang na ma'am da sandok na tagla I ma'am da share tawz gi black fungus ngalinge da layeng hora badi khudong thiningai oidi COVID ka akan malaisat maraks da black fungus ki laina makhal ama lakli ba siga mari lainana haksang laina asi naram gadra haina singna ba pokla badi khudak da doctor ga tanabiyu laina asi ngalinge da layeng labadi khudong thiningai oidi masum laina makhal asi COVID kumna amaga launa gan ba laina sunati haina Jenims ki ENT gi doctor Dakeshor Singha posang bamna phungdokre pauna phamga khanna wari sanaba amatam da doctor Dakeshorna haiki madudi India ki oina black fungus asi mi lising amarom naba thingnare amasum laina asi hek naba horakpada layeng pathap sing satharabadi phabang ambalaina ni masi COVID kumna sokna samnarubada amadi punsin narubada sandokpa laina makhal ama oidi amasum laina asi immune nemba amadi blood sugar yamna ka hena wangba mi singna nagali laina makhal asi naton mid amadi brain da naba laina ni amasum hanadi tungana thengna laina makhal ama oiramani masi COVID hek lakpadagi di common oiba laina oiraktuna state kharadadi epidemic oina lakthokre masina henjin khrabadi mit naton amadi brain da soanduna khudong thiningai oi COVID na maram oiraga ICU da kuina lairuraba matungda steroid care tawraga thadorakpana singbada su fungus asi sangbada mateng oi maram aduna doctor singna discharge tarak matamda blood sugar yeng pa darkar oi amasum naton funba lehau hauba naton dagi I taba hakthi khanbada mitna ba kok yamna sikpa mitta masing marang oina urakpa amasum obada I yaubana singba symptom singasi black fungus ki symptom ni masidagi henjin khrabadi brain da akai ba lakpa mit amadi naton gi tissue singsu fungus karaktuna sirakpadagi asiba tissue sing adu lakthokpagi mathau tari maramaduna masi blood sugar yeng haudaba madi COVID ki layeng bada steroid asum sa tharaga lairagadi singnaningai oi athubada doctor yeng thok phagani haksang na fungus ta naraga lairabadi brain da yamna tuna sandui masi haurakpada naton nungaitaba yaurakpada sengdokpana singba treatment sing tahoragadi phabangamani masigidama anti fungus na singba hida kaptuna treatment sa thagani black fungus su COVID kumna immune son bada nagan balainani laina makhal asi ngak thokna ba blood sugar ningthina control tawna bo hona gadabani amasum laina asi immune down oiba haksang sonba singda narabadi yam khudong thiningai so oi mausana laina asi immune son ba ahal singdana ayama nagali angang singdadi immune phaba amadi blood circulation phabana thoidokna serious oibigi thakta lakloi kuina diabetes naba amadi hypertension naraba singda laina sandokpadi ngami adubo COVID kumna hek sangbada nabagum black fungus ti tawroi adumapu henjin khragadi layeng bada khudong saroi ngalingai da yengthokpiyo COVID na naraba mi ama pharabani haiduna mayumda halakpa matamda amot akai kya paibi daba amasum ayama matamda amot akai gi thabak tawrabasu khudang asangba furit khongrauna singba setpa amasum glove sizinaba mask uplaga thabak tawbuna singba mong sing asi tawraga section na lebigadabani COVID tagi ngakthoknaba face mask upnari basina black fungus ki laina asi lakani haibigi wakhaldi thadokpiyo tawbatabu mask ti numit khudingi hongmana fagani phigi sizinariba mask makhalasi virus ngakthoknaba yaude amasum N95 mask asida sada 95 ti virus ngakthokpangami masisu nungtigi sinbada mamal tangba maramna surgical mask asi sizinabada khudong sagani amasum makhal asigi mask asisu sada maudraga mangadi virus sangbangam amasum mask asidi pung khara sizinarurabadi singadabani ka hena amot akai marakta lairurabadi nongmada surgical mask asi ahumlom sinduna opiyo amasum phigi mask asi virus zero protection ni adubo surgical mask ama uplaga mathakta phigi mask sizinabadi kanai amasum phigi mask ti nungtigi sudokpiyu amasum mask upamatamda khutna pairoidabani sabagi lokthokpa matamda mask adu hanjina sizinaroi anauba amuk sinbiyu hainasu doctor Dakeshor na haiki amasung white fungus hairiba laina makhal asidi yamna common oina naganba lainani black fungus ka symptom anaraga sumasidi laina layeng mangami black fungus ki oina serious oisin khragadi sada kundi khudong thiningai oi India government amasung medical council and research ki oina su laina asidagi karamna ngakthokani haibigi matangda notification thoktuna laikre yumda natragana hospital oxygen sizinaba matamna yauriba isingi saru adu yariba makai sengdoklaba
distilled water sizinaba phagani amasum antibiotic asisu darkar laitrabadi tharoidabani amasum covid na nare haiduna hangnaraga pharmacy digi lairaga pungsa da saba tawroidabani hainsu doctor dakesona phongdorakli atopa pawmana covid test tawkhraga report pidaban anabasing awaba phiba mayoknare covid 19 laisat asingal thoknabagi damak miyamna singnaba phawrabadi khudakta test tawthokpiyu losin bigano haibasu governmenta test tawkhraba mi singi result matam sana pithoktabana mi kaya hena khudong thiba phiba mayokna hale hairi pongna phamna phango pawgi likhunamagi matungina covid 19 gi symptom olaba mi kaya test tawkhraba matung result matam sangna pithokhtana leibadagi matam sana mathau taba hidak pijaba ngamdaba amasum maduna hena phibam soksin khibadagi wawa phamna taba yawre hari containment zone da leiriba mi kharana pokna phamna phongdorakpagi matungina imungi mi ama covid ki symptom ulakpadagi government ki testing centers sing satuna RT-PCR test tawnabagi dama sample lahonki adubo hairiba test adugi result nominini leiraba phawba laktabana maram oiraga anabagi phibam hena sokshilakpa amasum matam sana hidak thaduna layeng satahodaba adu tahodabana maram oiraga hena phibam sokshinnaba masa oheli hairi amaramda khwaidagi angakpa amana ishana covid ke layong ulle signajare haina government ki test tawfam singda test tawnaba satpada contact tracing gi manung chandrabadi RT-PCR tawbada lupa songa amasum RAT tawbadana lupa samaga humfu lawba asini government adi isana singnarabadi government ki test tawfam singda satuna lemna test tawthopiyo haina lawi adubo test tawba satpada sel lawigi thawong asu government ki karamba instruction laibano haiba khangde masina maram oiraga lairaba sel laijadaba mi kyana test tawbagi mahutta lochinduna lainabagi masa ama ohelli hainasu makhoina makhatana su phungdorakhi atopa paw manamu sana thaknaba polam sing leiba phangnaraktere khara phanglabsu mamaldi atia pakna wanglei state asida su covid 19 gi second wave na akan ba sapu pirakpadagi masibu mayokna duna nathai haunaba government ki maikaidigi curfew amasum mafam ayambada containment zone ge athingba thamjilakpadagi nomagi hingmada sangraba yadraba polam sing yonba dukan sing akaknaba pungsing khara khaki oina kom thoklabasu athingba sing asina maram oiraduna national highway ani da pushilamba lamba posai punamaki sangka hena nem thakibadagi miyamna sana thanaba polam sing leiba phangnaraktre loinana khara phangliba polam sing asigi mamalna atia pakna wangle lamdam sigi miyamna mayoknariba nomagi hingbada tangai fadana sangliba polam sing leiba phangnaraktabagi phibam asigi matangna pauksi asina khomjunkiba report chingna haibada national highway number 2 Imphal Dimapur lambi da haidiba athingba sing asi thamjilakringa imamangna nongmada tuan tuan polam sing purakpa truck satruk satre rom lai masigi manungna sana thanaba polam sing pusilakpa truck singi masingna sani dagina sahum phawbne adu bhaujiti national highway sida supnatagi nongmada tuan tuan ba mapan gi state singdagi makhal mathel gi polam sing pusilakhiba truck supnatagi yankhai dagina maudra phawgi masingdagi hengatpa leitre haina spaw mana phongdorakli tentakpa state gi wangmra thokpa paw khra hapsage covid 19 na adun laikhidraba miyoi singi masa sing yaifanaba BJP gi akhanaba program ama launch tawgadori lagliba me kunthra gi center da BJP na lusingduna sakar paiba hokibagi yamna nungaiba numit oibaga loinana numit asimakta da covid 19 gi laina laisana maram oiduna laikhidraba miyoi singi masa singi yaifanaba thabak paikhanaba BJP gi oiba akhanaba program ama launch tawragani haina party asigi national president Jagat Prakash JP Nadana Lauthokre atopa paw manamo Congo da maigi sing pokhairakpada miyoi taraga manga sire Congo gi nongpok thangba sarukta maigi sing pokhairakpadagi lepa leitana sentharakhiba lavana maram oiraga miyoi taraga manga sire maduna yum songarom henbana amang ata thoklai haina official amadi survivor singi maikaidagi su phongdorakle atopa paw manamo South Sudanese Doctor Khat kibagi thawongbu UN condemn tawkre haukiba sayolda thawmarang kaina thokpa Unity State US non profit organization da thabak tawba South Sudanese Doctor ama Khat kibagi thawongbu UN akan mamona condemn tawkre haina official source amana phongdokli amasum Gold Village ki sidai oirapa maphamda masa khangdaba gunmen singna IRC gi convoy amada attack sathakiba thawdoka sunana miat adu sathakibane amasum convoy adu da tongkiba H worker tara lebak phabadagi nanthopagam hore haina spausna palli amasum lusilapoina me haujikta phangjaba missing report angkatang meam da share tawjaramge Government of Manipur Office of the COVID Care Center Imphal West Regional Health and Family Welfare Training Center RDB Lampel Patigi Director Social Welfare Department Government of Manipur dagi ngasi
मेगी तांग कुनगमा इंग्लिश सिंगन कुनगमा तो इसिदा मिसिंग रिपोर्ट अमा मैम थुलई डॉक्टर माइबम रॉकी मेडिकल ऑफिसर इन चार्ज सीसीसी इम्फाल वेस्ट आर डी विंग लम्फेल पाना खुयेक पीदुना थतरप वरोल खरा मैम दा थमजगे श्री सेसम फिरोज कुंथ्रा मा कौब नुपा माकी लैफमना खेला खोंग मयांग इम्फालनी मार्क्सी कोविड-19 पेशेंटनी ड्रग यूजर अदुगा मार्क्सी बाबिना डायग्नोस्टिक ता हौखिबा मेगी तांग कुनगा मरिदा पुंग अमगा मिनिट कुनगा हुमदोय चतपा मतमना मार्क्सी कोविड-19 ना पॉजिटिव ओइखिबने अदुगा हौजिक मा कोविड केयर सेंटर दगी मांगरे मिसिंग रिपोर्ट मलाई इम्फाल वेस्ट की सेंटर आरडी विंग लम्फेल पाटा मार्क्सिंग सिगी अयुक तांग कुनगा मंगा थामा इंग्लिश सिंगनिगा कुनगा मथोइदन मिसिंग तौख्रिबिसिदुगा महाना कोविड केयर सेंटर सिदा एडमिटेड तौरक्पसिना मैम तांग कुनगा मरी थामा इंग्लिश सिंगनिगा कुनगा मथोइनि मिदांग वैरमगे पुंग तरुका मिनिट 49 चतपा मतमदा मार्क्सी एसिम्टोमेटिक ओइना एडमिशन तौरक्पनि सोहाइदि अदुगा मा ngasi मैम अयुक की पुंग तरेका मिनिट 45 चलकपा साइदगी मार्क्सी माकी कादगी थीबा खंगा खिद्रे अदुगा आकी फोन नंबर सिदा कॉन्टेक्ट तौनब होनाबदा अदुसु स्विचऑफ लैख्रे हाइदि अदुगा पेशेंट असि हाइरिबा नुमिदांग गी अथेंग मतमदा मियोय कयादा डिस्टर्बेंस तौरमी सु हाइदि अदुगा माकी मथक्ता अकनबा एक्शन लखटपियो हाइनसु सेरोलसनसु मखाताना फोंदोरागलि अदुगा मा हौजुकु नदी मतंग से दुसिनजरगे पाथोक्सगिबा सोखिबलान किबा क्या यारसु ममंगा पिगनी अनबो इपाउलरगदि मैम दम अपडेट पिजरकेन थैंक यू